खुरुमजरी म्याम पुनमक कंगले एटुजेन म्यांगी मफम ngasi nongmagi maroiba I paw khra update pijarake ahanba pawda Tata company na salaiba Air India gi Boeing 787 ama London tamna paibada Ahmedabad ta kaikre punna mi sanigani pu henna sukhre hairi Air India gi mioi sanigani puni toy tongba Dreamliner flight ama Gujarat ke Ahmedabad ta Medical College gi hostel amang mathak ta tasinuna kaibada manipurda gi cabin crew gi mioi anni amasung Gujarat ki hanagi chief minister yauna mioi chanigani pu henna siram lagin hane thajanari plane adu tongma mioi amadi hingahore laibak thirba plane kaibi thodok aduda siramba yai haina panariba mioi singi marakta flight aduda manipur gi cabin crew oina thabak tawribi ani yauri makoi ani aduri thawal awang lekai digi masai sahi kullom surabi nganthoi kongrai latpam amasung kangpokpi dagi lamnun theng singson ne plane kaibagi thodok aduda hingahoraba amatangaraba mioi aduna Ramesh Biswakumar kawi flight adugi seat number 11A da tongbani plane kaibi thodok aduda Gujarat ki hanagi chief minister Bijoy Rupani su sikraba singi marakta yauri India macha chamaga hompu mapan British macha yankhai humdoi Canada macha ama amasung Portuguese macha taret pilot ani amsung cabin crew tara punna mioi sanigani phuni thoi tongba Ahmedabad tagi Delhi gi Gatwick phawa paigadaba flight number AI 171 Boeing 787 I Dreamliner plane adu nungthin pung amaga minute kunthani pan tabada Ahmedabad ki Sardar Vallabhbhai Patel International Airport tagi hek paikhat kibaga charangna phutcha tuku humda mangalom wangna paikhalam laba matungda BJ Medical College gi Mass Building da thomjilaba matungda Senior Residential Doctor singi leifam oiriba Atulniyam Hostel da thomjin khibani flight adu hek paikhatpa horakpaga pilotna mayday call ama tharamki adubu air traffic controller singna makhatana hanjin call tawba matamdadi pakhum amta phangkhide aircraft adu captain Sumit Sabharwal na first officer Clip Kundarga loinana command tawbani flight aduna runway kulumdoidagi hek paikhatkibaga airport ki wangmada tasinki loinana amu maikhu mapai ama karakpu uki hari plane kaibi thodok adu hek thokibaga masing yamlaba ambulance sing mafam adura thomjilaktuna thodok adu asopan nanglaba sing hospital da pukhatki police na asopan sing purakpada ayirpa pidanaba traffic sing thaidoki Gujarat ki government na National Disaster Response Force NDRF ki mioi maudaro thodok thokpam adu thajinduna thodok adu asopan nanglaba sing mateng pangki Ahmedabad City Police na emergency helpline number sing hangdoktuna miyamna mateng pangwi thabak sing chathaki thodok adu da sapchana mioi kayamna sirabge haiba Ahmedabad Police ki maikai digi haiba ngamdri adumoinamak mioi chani ga marigi asi bhakchang di phangba ngamle haina Ahmedabad Police Commissioner GS Malik na phongdokre masig loinana thodok adu sokiba mioi nipumatoi su manangna hospital sing na pudun laikana kre hari tawbutabu sogliba sing adu plane aduna thomjinkiba building sing adu lemba mioi singni laibak thriba plane kaibi tawdok adu kamdong na thokkibano haiba aircraft accident investigation bureau AAIB na thijilagani hairi AAIB gi director general amasung director of investigation na phongdokki wafam palladuna agency gi pauna hai AAIB gi team ama Ahmedabad ki damak chalagani official team aduna thodok adugi matana kumna thigat pagal loinana safety gi thabak tarum sing henna paikhan ama yengchil lagani plane kaibi thodok aduda laiki driving masak khangdok ngamnabagi damak BJ hospital da DNA testing tawnabagi thaurang lokhalle hana Gujarat ki additional chief secretary Dhananjoy Dibde ni na phongdokre maram asina passenger sing imung manungna mafam aduda makoigi sample sing pikhalaknaba khanghanki ngasi plane kaibi thodok aduda maling lebak kya gi luchingba sing na nungai ta phongdok nagle Prime Minister Narendra Modi na nungai ta ba phongdok pagi paujel sing tharkibe manungda Israel gi Prime Minister Benjamin Netanyahu UK gi Prime Minister Keir Starmer Bastille Foreign Minister David Lammy na singmasu yauri
Manipurdagi cabin crew oina thabak tawribi anigi manungda amadi Thawan district ki Thawal awang laikai dagi nganthoi kongrai lakpam haukiba sahi 2022 ge October thada Air India gi cabin crew oina thabak changkhibani mahang mama mapagi machimna ahumgi marakta yaimani atopa cabin crew lamnun theng singson ngasi flight adu paidingida imungi myoisinga mobile phone wai sanaramki haukiba sahi 2023 da mahak Air India gi cabin crew oina thabak changkhibani Manipur gi cabin crew oina thabak tawbi animak laikidre haibi chingnaba lebsu mari leinabo authority dagidi ngasi phawbada chapchanan confirm phangmangamdani hairi Amoromda lupa crore amamam pirigani haina lauthokre Ahmedabad ngasi nungtin thokiba Air India gi Dreamliner Boeing 787 Kaibagi Tawdok Aduda Laikideba Singi Mungda Tata Group na Lupa crore amamam pirgan han lauthokre Tawdok Adu Soglaba Singi lying but Sangba Senpam Singsu Company Asina Putokani Amadi Plane Tengjin Badagi Amangata Thokraba BJ Medical College ge hostel adusu Semjin Gani Haibna Pongdokre Home Minister Amsung Civil Aviation Minister in Yangshin Kre. Ahmedabad talkable Labaktiba, Plan Kabi Talk Topam, the Union Home Minister Amit Samsung, Civil Aviation Minister Ram Mohan Naidu Masamalak Yangchili MD Rescue Officer Yangshin Kre. President Dopati Murman and White Pondogli. Air India flight number AI 171 Kai Kiwi Tawdok Aduda, India President Dopati Murman and White Pondogli. Tawdok Adu Pau Tavda, Tamoy Chong Amhakpu Nungai Hendre Haiki, Tawdok Aduna Swalaba Singidamak, Mahana Mapugi Mapam the Tawnidi Hairi. Prime Minister Nungai to Pongdokpa. Guzaki Ahmedabad to talk a plane Kaibi Tawdok Adu Lake Kibasing Amazon Asopan Nang Kibasingi Mapamda, Prime Minister Nendamoni Nungai to Pondoli. Extra Tagalak Papo Samada, Prime Minister Nendamodin Hai, Tawdok Aduna, Equipung Tamoy Shole, Tamoy Kahele, Awai Punja Sida, Tawdok Adu Satang Nabasingda, Tamoy Chang Saru Jazari Hairi. Amoram Nangasigi, Manipurdagi Yaukiba, cabin crew Ani Adugi Mapamda, Manipugi Hanigi Minister Oramba, Nongtoma Biren Singha, the Sipia Kangu Zamna Singba, Masanga Mioy Kan and Nuaitaba Pongdoki. Nasigi Ani Super Pauda, Airport ki Akoibada, laser lights in Aba Yadre. Impal International Airport ki Airfield Environment Management Committee gi Mipam na Low Kiware ki Batungina, Kudaktegi Airport Asigi kilometer Taragi radiation na Konma Mapam Singda, laser lights in Abda Ating Batamkre. Ating Basi Revenue Village Oina Ladiba. Mongshangai, Sangai Pro, Ningombam, Malom Tuli Yaima, Malom Tulihal, Maitam, Langtaval, Lev, Gari, Tabungkok, Yaro, Bamdiar Amadi, Kodom Pokpigi Mapam Singni Hari, Hariba Mapam Sing Asida laser light, laser pointer Amadi laser show Sinabating Lehaina, Wapam Kanglak Pagaloina, Kanagona Tamliba, Ting Basing Mark the Tabak Torma Tonglabadi, BNS 2020 Tigi. D. Aircraft Rule 1937 Amadi D. Airport Authority of India Act 1994 ki makhada Sairak Phangani Hari Panba Yabadi ngasi Gujarat na London tamna pai khigadaba Air India ki plane ama hek paikhat pada manang na pa building na thomjinduna kai khiba matungda laser light sinabge thingba waron mari lene auto sing na thamlakhibani Anoba Pauda Manipurda case ama hengalaktuna COVID-19 positive oiba ani sukhre hairi Manipur COVID-19 anoba case ama thenakibaloina punni active case ani sukhre adum oinamak haukiba pungkun maida India pumbagi oina case masing kunthom de khaktama hengaki loina sikibe mi masing India pumbagi oina ahum khak siki hairi State asigi hengalagliba COVID-19 positive case asi Imphal West district ki Gari area dagini Manipur anoba COVID-19 positive oikibi haujina Telangana da laikrabi nupi masa aduna leramba hostel adugi mapuni magi sample adu ngang test tawda positive oramba thenakibani hari masai chahi yankani 500 nupi asi positive case aduga mari leinana satharakpa contact tracing da test tawda thenakibani miyo adu lok thungbagi layong khar utpa natana thoina sathi layong sing utokpa leiti hari mahang mari leinaba loisangna home isolation tawraga loinana Tongana Lena Poktak Pikrari. Adumonamak, Nupi Masadu Ponapam Lamdam Oriba, Bishnupur district, Ngai Kongi, Mung Manungi Muising D, contact tracing the positive Tokpa Late Haina, Marie Nebo Official Sing the Pondoli. Amorum the rims Manunda Marks Sungsoi Umnaba Kangan Kre Hairi.
Leiba asigoina anova COVID-19 gi laisaki phibam amadi state asida laisar asina mioi ani positive orakpa asigi section down lokot poina Regional Institute of Medical Sciences RIMS manung da leiba mioi khudimangna sungsoi soida marks ukadamni hairi RIMS na tokpa cherol amana kanagam mioi amana RIMS na lokalakpa changlakpa RIMS ta changlakpa tolabadi sungsoi soida marks upiu RIMS na lokalakpa kongtang asi COVID ke no laisa sandokpa thingnabani hairi RIMS na lokalakpa kongtang asida miyan mapung pana chawatpiu hai wapam tamna duna kanagum amna COVID oramba yai haina singnaba leiraba amadi COVID ki layong sing laklabadi kudakta test tokpiu hairi RIMS manungda leiba amdi lakpa mioi kudimang marks umnaba lokalakpa kongtang asida mari leinaba kudimang mapung pana chawatpiu hai wapam tamla duna RIMS na leiba anaba amdi visitor kudimak sungsoi soina marks ukadamni hai wapam asu cherol asina phongdogli Mathangi pauda ngasi ayu pung 6 te internet hangdokre Imphal East, Imphal West, Thawang, Kaksing amdi Bishnupur district ta Manipur lengang internet amdi mobile data service thingkiba do ngasi ayu pung 6 tagi aikoi hangdokpa hokre hairi Panbaya abdi thasi ki tarek ki numidang dagi hariba district sing ase internet amdi mobile data service king athingman numit mangani oina thamlakibni Amamda Panbaya abdi haukiba sahi 2020 dagi May 3 dagi tholakkiba irangda Manipur internet hanjin thingnu lakibni adu ngasi ayuk pung 6 dagi di amung irang sing ngasi khara phare haiduna Manipur da internet naw hangdokre Mathangi paugda irangda solaba lokpham sing lo uba yahana honari Kumja 2023 gi May 3 dai tholakkiba hingsa yauba irang asina ngasi phawda buffer zone red zone affected area ni haino sahi ani gi season sing da lo uba yadana lengliba Manipur gi tampanglam gi lokpham sing sahi asigi kharif season asidagi lawmi singna lo uba yana honari haina kokomi farmers wing na phongdogle Kokomi farmers wing na sinduna ngasi major khondal leba Manipur press club ta 1 day discussion for cultivated affected areas in Manipur hai bahiram da khana nene thorom pangthoki thorom adur Kokomi's farmers wing gi convener AB elangbam na hai solaba mafam sing adugi lawmi mihanga puna khuchamnaga district level monitoring committee semlaga lawbu yana honaragani Manipur gi lawmi singna thengnariba singnaba sing yami haiba wapam thamladuna 2023 gi May 3 dagi tolakkiba hingsa yawa Manipur gi irang asidagi ngasi pawba lawmi singna tongan thama khudong chadabam di singnaba kya thengnarun lagli thengnariba khudong chadaba amadi singnaba sing asi kohonnaba ngasi gi kana nainabi toromadura pangthokkibani hari 2023 gi May 3 dagi ngasi pawda buffer zone red zone disturb area ne hana lawmi singna sahi kya law udun lakchaba lokpham da law uba phangdana leirakpa asi laibak thibani loina nungaita wapam thamla Lokpham sing ase sahi asigi monsoon season lakpaga loinana matokam law uba yangadagi habi matang nang asigi mifam kumna khana gani haina wapam jomana phongdoki mana hai lawmi singna masa gi lokpham da law jabda kuki na ko terrorist nang yakleitana nongmai kapthak tu misi mina so pananganu lagli asimu ke asing aktoktuna handaki kharif monsoon season lakpaga da Malomi sina masa gi lokpham da kiba leitana mai marong sing thaba yanaba mari leinaba lenga ki auto sing na pakatman toba tabak sing paikhat piu haina jomana phongdoki Loina ngasi di pawasi loina matang si loisinjage ai hak lok tungmana mara morega konjen khara nungai tabki damak mayamna ngakpi gani amadi mayam nung chimna channel si like share amdi subscribe tok chambi haina chu norung singjari thank you all